Kilometer lishing amaga satruk nimpum doi shangba India amasung Myanmar anigi Lonnaba Ngamkhei Da Mapung Phana Sambal Khabaga Loinana petrol track Semlagani haina Union Home Minister Amit Shah phongdorakli. Social media da thadrok post amada Union Home Minister Amit Shah hai Prime Minister Narendra Modi na lusing ba lengak asina isang thoba border ama semnanaba khongpam sen na lepli. Kilometer lishing amaga satruk nimpum doi shangba India amasung Myanmar anigi Lonnaba Ngamkhei Da Mapung Phana Sambal Khabaga Loinana surveillance tawbada hena khudong sananaba Sambal asigi manakta petrol track amasu Semlagani. Khongthang asigi saruk amoina more border town the kilometer tararom shangba border gi area da Sambal khaba hokre hybrid surveillance system SSS ki makhada pilot project anishu packet pa hokre masina Arunachal Pradesh amasung Manipur da kilometer amamam shangba border fencing tawragani Manipur gi oina kilometer kun shangba border fencing amasu tawnana ba approval pi ki blai kre hainasu Union Home Minister gi post asina makhatari